Manipur gi relief camp 13 da leiriba IDP singna thengnariba awara passing gi matangda report ama lankhalaknaba Supreme Court na Justice Gita Mittal na luchingba member ahum na saba commission da yathang tauthakre. Churachandpur district ki manung chana leiba relief camp 13 da leiriba IDP singna thangalakhiba plea ama Manipur High Court na dispose tawkhiba amaga mari lainana Chief Justice of India Justice Dipankar Datta Suryakanta amasong Justice Zoimala Vakchigi Vance amana hearing chatharaba matungda commission asida report adu lankhalaknaba khangankhibani. Bench aduda petitioner gi council na phongdokhibagi matungina PIL asi Supreme Court na semkhiba Justice Gita Mittal Commission na paikhibadagi PIL asida kut thingzilaroi haiduna Manipur High Court handokhibani. Tongan ba hiram kaya gi matangda lankhatkiba report kaya Justice Gita Mittal na luchingba member ahumna saba committee asina yengsili. Adum oinamag committee asi New Delhi da leibana ground reality sing mayek sengna amadi irai laina khangbada khudongchadaba kaya mayoknari. Committee asi gi direction makada relief camp sing da leiriba IDP sing gi pibam High Court ta yengsin binaba high ki haina sumahag na makata na phongdoki. Case asi da State of Manipur gi da maklepliba ASG Astoria Vatina kiramasigi matangda representation sing committee asi da submit ukre amadi committee na su khana kiba laikhrabani haina phongdoki. Maike ani gi wafam sing munna taraba matungda bench aduna Justice Gita Mittal na luchingba committee aduda relief camp sing da leiriba awara passing gi matangda report ama atubada lankhalaknaba khangankibani hairi.